Union Home Minister Amit Shahna Korakpadagi Haukiba January Kunjareta Assembly Speaker T.S. Sejabrataga Unaraba Matung Tha Asigi Ahumda Minister Yungnam Khemchan Amuk Kausilakraba Matung Ngarang Numit Yungba Matung Chief Minister N Biren Singha Loinana Ngarang Numidang Pung Nipan Makhaida Akhanaba Charter Flight Amada BJP gi Minister Amadi MLA Punna Miyoi Taret Delhi da Satkre Ngarang Numidang Chatkriba BJP gi MLA Sing Aduna Makhoina Chatiba Adu UP gi Prayagraj da Kumbh Mela Yaubani Khara Amana Shana Khotna Baga Mari Lenana Chatpani Haina Fungdok Lamba Leirabasu Charter Flight Amada Akhanana Chatkibagi Chapchaba Maramdi Khangba Leitri Nakal Amaromda Hauzik Delhi da Leiriba Minister Yumnam Khemchanga Manipur gi in charge Oriba MP Sambit Patra ga unaki Unaba aduda Sambit Patra na Speaker T.S. Sejabrataga Amit Shahga unakiba matamda haikiba mausagumna charangnaba amata thokhandana Assembly Mifamda Punna Saruk Yaminanaba Minister MLA Singi Marakta Leiriba Pendaba Sing Adu Assembly Session Loiraga Yanaba Puraknaba Honasi Haiba Wafam Minister Yumnam Khemchangi Mafamda Nahonana Amuk Thamki Hairi Maduda Minister na Wafam Adu Thabakta Ontoktaba Haibadudi Ma Khaktana Ngamde Home Minister ga Punna Faminaraga Khanasi Haiba Wafam Sambit Patra gi Mafamda Thamlaki Hairi Masiga Loinana Wafam asi Leikhai Taba Ngamlaroi Khanbadagi Minister Khemchan nasu Home Minister Amit Shahga su Nkhidre Fibam asidagi Tha asigi taradagi Haugadoriba Assembly Mifam asigi Mamangda Lengak Pairakliba Parties Sing Asiki MLA Singi Marakta Yamna Sauna Khaibung Tanarakpa Phibam Ama Thoglakadra Haibagi Achauba Wahang Ama Maikai Kayadagi Hangnarakli